mayam ahanmaktada ikuknona kurumjari amadi taram nokjari pothaminasi khangminasi channel asina Chayol khudingi nomaijing numit khudingi thamjariba Chayolgi Rashifal ngasi su khudol tamjage ngasi gi Chayolgi Rashifal da ngasi September gi tang manga dagina lakhadoriba September gi tang 13 fawbugi oiba Chayolgi Rashifal ni khudol tamjagadoriba si ngasi gi Chayolgi Rashifal si khudol tamjadringi mangoinana ngasi gi yaifaraba numit asiga mari lenaba wafam amatang thamjage ngasi si September gi tang manga ni ojagi numit haiduna khangnariba ngasi gi numit asina lakpa matamda channel asida yaubiriba nuksijarba subscribers sing viewers sing da ojagi sinfamda leibiriba sing khwai khudimaki mafamda channel asigi maikedegi yaifa mangol fijari loinana ngasi gi ojagi numit asiga mari lenana yamna nungairaba paujel amatanga miyamda thamjaramge hauji aina uhanjariba the Eagle Coaching Center Wangjing Sorokhaibam Laikai Ayari Lerakta leiba Coaching Center asi Manipur gi oina mai pakna changchilaknaba amasung miyamna thajanaraba coaching center amani hariba center asi gi oiba hauji class 5 tagina 10 fawbugi oiba foundation course ki damakta admission haujare class 2 bugi matam ayugi pung 6 tagina pung 8 fawba ama aduga nungthin gi pung 3 tagina pung 6 fawba ama thamjari foundation course ki damak hauji admission hek loibaga class aduma haujaragani loina na foundation course kaknatana class 5 to 10 gi oiba tongan subject sing da pijariba sikaknatana Navodaya amadi sainik da entrance exam thabining singi oimasu mahiroi singi oinasu foundation course thamjari sida sunatana hariba coaching center sida Indian Army, Navy, Air Force, SSC, amadi atope active service ki civil service exam ki damakta su foundation course su pijari. Hariba coaching center sida thamjariba subject offering di English, Mathematics, Science, Social Science, Manipuri, amadi optional de Hindi thamjari. Hen akupumarong ki damakta please contact 8787885301 natragana 9378159942. The Eagle Coaching Center miyamna thajanaraba amasung miyam mai pakna ngasi fawda sangchilaklaba coaching center amani mapungoina class 5 to 10 tambiriba mahiroi singna ngasi teacher day ga mari lenena khanganjariba coaching center sida lakpiduna foundation course si saruk yabi ho haiduna channel asigi maikedegi thamjari fore dudi hojik ngasi gi thamjagadoriba Chayolgi Rashifal asi khudol tamjarage ming taminasi ko Hauzik ngasi ki thamjagadoriba Chayolgi Rashifal khudol thamjarage September ki tang manga dagina September ki tang 13 fawbagi oiba thamjariba Chayolgi Rashifal asi mausagumna mes Rashifal dagi matang manaw naina satjaraga iro hetloibada minna Rashifal khudol thamjagadoribani amadi tangkak ani thokna thamjabado ngasi su dumak thamjage ngasi ki tangkak ta September ki tang manga dagina tang 8 fawba ma aduga lemhoriba tang 9 dagina tang 13 fawba sima thamjaraba matungda pakhang le service singi oiba fall amadi haksangi amasung mahima singi jo adumak yaujaramge ahan basidi mes kudol tamjage mes Rashifal gi oina tang manga dagina tang 8 fawba gi manungda anoba marup fangani wanomba mai fakani mari mataga punna samin thakminagani lila drama yauba tv yengduna leithokpa matam haibdu oigani aduga tang 9 dagina tang 13 fawbugi manungse lamda chatpa thoina kaide karbar toba aduma kanagani sasangi marida sel chatkani aduga haksangi oinadi thoina kaide mahigi oinadi fajana chatli aduga pakhangde service singi oinadi thungnagani ko mathangda Bris Rashifal lokasage Bris Rashifal gi oina tang manga dagina tang 8 fawbugi manungse wakhal yamgani mathau chingani thotoksu khara yamgani aduga sel makhong khara pangani habidi sadagi sel yamna satkani habini ko aduga wanomusu khara sakri thangani ningbu thungbu khara watkani aduga tang 9 dagina tang 13 fawbugi manungse imung manung khara semga sagatpa ngamgani sasangi karbar da sel dikhara satkani aduga laikai ge thabak thorom da sales susatgani haksangi oinadi thoina kaide aduga mahai gi oinadi fajana tawi
pakhang lesabigi oinadi thungnagani mathangda mithun lokhasage mithun rashifal gi oina tang manga dagina tang taret fawgi manung ase laitin gi thabak thoromda mathau singani pung isegi thabak singdusu mingchet khara fangani aduga sel di khara chatkani isadagi wanom sakri kha thangani aduga lemhori ba tang nipan dagina tang 13 fawgi manung simana lamda satpati thoina kairoi ko aduga low inkol suba wanom yamna kanaba fangani mafam habidi leiramiba famdagi hongdong sin kara tawgani fam kaba khara lei haksangi oinadi thoina kaide mahigi oinadi khara tangani pakhang lesabigi oina haina singnau haibelei mathangda lokhasage karkat rashifal gi oina su tang taret ngapigani tang manga dagina tang taret fawgi manungse fam hongdong sin khara tawgani lamda chatpa thoina kaide anouba marup su fangani wanomba mai khara fakani aduga tang nipan dagina tang 13 fawgi manungse imung manung semjin sajin bangamgani sa sangi mari da sel satkani yumda mari mata tunglagani aduga pungi sei tawba lila drama sanaba michet fangani haksangi oinadi thoina kaide aduga mahigi oinadi adumak mayai oina leigani aduga pakhang lesabigi singi si haina singnau haibelei habidi engagement mathangda singarasi gi lokhasage singarasi policy tang manga dagina tang taret fawgi manungda pungi sei tawba lila drama sanaba michet fangi mahigi oinadi lekai gi thabak toramda matam mangi sel makong pali fam hongdo hongjin khar tawgani aduga tang nipan dagina tang 13 fawgi manungse lamda chatpa thoina kaide imung manung semjin sajali sasan gi karbar da sel mangi haksangi oinadi kaide aduga mahigi oinadi fai pakhang lesabigi oinadi thungnagani mathangda kanya rashifal lokasage kanya rashifal si tang manga dagina tang taret fawgi manungse suba nombo yamna kanagani aduga anouba marup mafang khara fangani nungaiba paw khara tagani fam hongdo hongjin khara leigani ko lamtu yengba chatkani mari mata khara sawgani aduga tang nipan dagina tang 13 fawgi manungse sana khonabagi thabak jagoi sei tawbagi thabak mingchit fangi lottery yawba sel mangi aduga haksangi oinadi kaide mahigi oinadi fajana chali aduga pakhang lesabigi si haina singnagani tularasigi oina tang manga dagina tang taret fawbagi manungda lamda chali mari mata unai karbar tawba saukali fam hongi wanomba sakri khara thangani aduga ningba thungba wali tang nipan dagina tang 13 fawbagi manungda lamda chatpa thoina kaide imung manung semjin sajali imung manung wakhal fawdoknabo khardi watkani aduga mari matagi mafamda ningba thungani haksangi oinadi kaide mahigi oinadi fajana tawgani aduga pakhang lesabi singidi haina singnagani ko mathang chidi brisik rasi amuk khudol tamjage brisik rasi dana kari leiribagi haiba taragadi tang manga dagina tang taret fawbugi manungse thabak thoromda sarak sahing khara tawgani ba ningba thungbu khara watkani karbar tawbuda sel khara mangani wakhalga thabakka manadaba matam oigani khanjoriba singado fangdaba matam oigani ba aduga tang nipan dagina tang 13 fawbugi manungdudi wanom masi su aduma khara sakri thangkidori aduga imung manung wakhal tinaba khara watkani lamda jatpa thoina kaide fam hongdong jin khari leigani laitin gi thabak da pukning changi haksangi oinadi kaide mahigi oinadi tali aduga pakhang lesabi gi oinasu adumak haina singnagani sichu aduga dhanurasi gi amuk khudol tamjage dhanurasi folasi tang manga dagina tang 3 fawbugi manungse lamda chatpa thoina kaide sichu aduga anoba marup fangani nungaiba paw tagani fam hongani imung manung semjin sajali aduga tang nipan dagi tang 13 fawbugi manungse sasangi karbar da sel khra mangani sana konabagi thabakta mingchat fangi marup na yeknaba oigani haksangi oinadi mit khra nungairoi aduga mahigi oinadi fajana dumuk chatli pakhang lesabigi oinadi paw fawdoknai mathangda makar rasi gi kudol tamjage makar rasi da tang manga dagi na tang 3 fawbugi manungda mingonda leikiba sel lan fangani fam kagani anoba marup fangi mari mata sawi subano makanagani karbar da sel tongi aduga tang nipan dagi tang 13 fawbugi manungda lamda chatpa kaide lila drama yawba sana konabagi thabakta mingchat fangi
ꯃꯍꯩꯒꯤ ꯑꯣꯏꯅ ꯐꯖꯅ ꯆꯠꯂꯤ ꯑꯗꯨꯒ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯗꯦ ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯤ ꯑꯣꯏꯅꯗꯤ ꯊꯨꯡꯅꯒꯅꯤ ꯑꯁꯨꯝꯅ ꯃꯊꯪ ꯃꯊꯪ ꯂꯧꯈꯠꯆꯔꯛꯄꯅ ꯀꯨꯝꯚ ꯔꯥꯁꯤꯐꯣꯜꯁꯤ ꯑꯃꯨꯛ ꯄꯥꯏꯈꯠꯆꯒꯦꯀꯣ ꯀꯨꯝꯚ ꯔꯥꯁꯤꯐꯣꯜꯁꯤ ꯇꯥꯡ 5ꯗꯒꯤꯅ ꯇꯥꯡ 8 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯦ ꯑꯅꯧꯕ ꯃꯔꯨꯞ ꯈꯔ ꯐꯪꯒꯅꯤ ꯃꯔꯤ ꯃꯇꯥ ꯆꯥꯎꯒꯅꯤ ꯁꯨꯕ ꯅꯣꯝꯕ ꯀꯔꯕꯥꯔ ꯇꯧꯕ ꯀꯥꯟꯅꯒꯅꯤ ꯑꯅꯧꯕ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯈꯔ ꯇꯥꯒꯅꯤ ꯑꯗꯨꯒ ꯇꯥꯡ 9ꯗꯒꯤꯅ ꯇꯥꯡ 11 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯦ ꯐꯝ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯈꯔ ꯇꯧꯒꯅꯤ ꯂꯝꯗ ꯆꯠꯄ ꯊꯣꯏꯅ ꯀꯥꯏꯔꯣꯏ ꯁꯦꯜꯗꯤ ꯈꯔ ꯆꯠꯀꯅꯤ ꯏꯁꯥꯗꯒꯤ ꯄꯣꯠ ꯆꯩ ꯂꯦꯞꯁꯤꯟꯒꯅꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯄꯨꯛ ꯅꯨꯡꯉꯥꯏꯔꯣꯏ ꯑꯗꯨꯒ ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯐꯖꯅ ꯑꯗꯨꯃꯛ ꯇꯧꯒꯅꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯤ ꯑꯣꯏꯅꯗꯤ ꯊꯨꯡꯅꯒꯅꯤ ꯑꯁꯨꯝꯅ ꯉꯁꯤꯒꯤ ꯆꯌꯣꯜꯒꯤ ꯔꯥꯁꯤꯐꯣꯜ ꯑꯁꯤ ꯏꯔꯣꯏ ꯍꯦꯛ ꯂꯣꯏꯕꯗ ꯑꯁꯨꯝꯅ ꯊꯝꯖꯒꯦ ꯃꯤꯅ ꯔꯥꯁꯤꯐꯣꯜꯁꯤ ꯀꯣ ꯃꯤꯅ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯇꯥꯡ 5ꯗꯒꯤꯅ ꯇꯥꯡ 8 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯦ ꯄꯨꯡ ꯏꯁꯩ ꯇꯧꯕ ꯖꯒꯣꯏꯒꯤ ꯊꯕꯛꯇ ꯃꯤꯡꯆꯠ ꯐꯪꯒꯅꯤ ꯂꯝꯗ ꯆꯠꯄ ꯀꯥꯏꯗꯦ ꯏꯃꯨꯡ ꯃꯅꯨꯡ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯒꯅꯤ ꯂꯝ ꯇꯨ ꯌꯦꯡꯕ ꯁꯦꯜ ꯃꯥꯡꯒꯅꯤ ꯑꯗꯨꯒ ꯇꯥꯡ 9ꯗꯒꯤ ꯇꯥꯡ 11 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯅꯧꯕ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯇꯥꯒꯅꯤ ꯃꯔꯤ ꯃꯇꯥ ꯆꯥꯎꯒꯅꯤ ꯐꯝ ꯍꯣꯡꯒꯅꯤ ꯁꯥ ꯁꯟꯒꯤ ꯃꯔꯤꯗ ꯁꯣꯛꯀꯅꯤ ꯂꯣꯇꯔꯤ ꯌꯥꯎꯕ ꯁꯦꯜ ꯃꯥꯡꯒꯅꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯅꯥꯀꯣꯡ ꯅꯨꯡꯉꯥꯏꯔꯣꯏ ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯐꯖꯅ ꯆꯠꯊꯒꯅꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯅ ꯁꯤꯡꯅꯒꯅꯤ ꯑꯁꯨꯝꯅ ꯉꯁꯤꯒꯤ ꯊꯝꯖꯔꯤꯕ ꯆꯌꯣꯜꯒꯤ ꯔꯥꯁꯤꯐꯣꯜ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯅꯕꯒꯤ ꯇꯥꯟꯖꯥꯗ ꯌꯧꯔꯛꯂ ꯃꯥꯜꯂꯦ ꯑꯗꯨꯅ ꯑꯃꯨꯛꯀꯁꯨ ꯉꯁꯤꯒꯤ ꯇꯤꯆꯔ ꯗꯦꯒ ꯃꯔꯤ ꯂꯩꯅꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯨꯛꯀꯁꯨ ꯑꯣꯖꯥꯒꯤ ꯁꯤꯟꯐꯝꯗ ꯂꯩꯕꯤꯔꯤꯕꯁꯤꯡ ꯅꯨꯡꯁꯤꯖꯔꯕ ꯚ꯭ꯌꯨꯋꯔꯁꯤꯡ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯚ꯭ꯌꯨꯋꯔꯁꯤꯡ ꯌꯥꯎꯗꯕ ꯇꯥꯔꯒꯁꯨ ꯁꯃꯥꯖꯁꯤꯗ ꯂꯩꯔꯤꯕ ꯑꯣꯖꯥꯒꯤ ꯁꯤꯟꯐꯝꯗ ꯂꯩꯕꯤꯔꯤꯕꯁꯤꯡ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯑꯃꯗꯤ ꯑꯩ ꯏꯁꯥꯃꯛꯄꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯄ ꯑꯣꯖꯥꯁꯤꯡ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯇꯤꯆꯔ ꯗꯦꯒꯤꯗꯃꯛꯇ ꯌꯥꯏꯐ ꯃꯪꯒꯣꯜ ꯄꯤꯖꯔꯤ ꯍꯥꯏꯕ ꯋꯥꯐꯝꯗꯤ ꯊꯝꯖꯔꯒ ꯃꯊꯪꯒꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇꯁꯨ ꯑꯅꯧꯕ ꯆꯌꯣꯜꯒꯤ ꯔꯥꯁꯤꯐꯣꯜ ꯑꯃ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯆꯌꯣꯜꯒꯤ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤꯁꯤ ꯄꯤꯅꯕꯤꯔꯁꯤ